Imes PAODAM yang tabiri basingbu ahan waktada binitana taram noksa bagaloyana kurumzari. Hojik PAODAM asigi maroya pau thamzari. Manipurda haukiba pung kun marida miyoi taramapan nauna COVID-19 positive oiba thainakre miyoi anina laikidre. Imphal More Highway Welfare Committee gi mapo kumon thoram pangthokre. Langthaba lab makha lekaida sumthang thangta academy ama hangdokre. Loinana Parliamenta Lomi Singna November Kumapanda Kongjang Sangsing Dani Taramba Du Vitokre Mapung Paulo Birasi Manipur Hoki Pung Kunmari da Mio Taramapan na COVID positive Oiba Tenakre Mio Anina Laikidre Pung Pamasta Mio Lising Amasanga Kunitoi COVID test Tauki Maduda Mio Taramapan COVID positive Oirambadagi Ngasi COVID positive Bagi Sang Chada Amadasmik Ani Yoki Istayasagi oina COVID pandemic hobodagi ngasi phawbada apunba miyoi lakh ama lising kunmanga cham tara taret COVID positive oikre miyoi lising ama chamapan humputara na laikidre. Pandemic asida malem pumbagi oina COVID naba migi masing crore kuntaruk lakh tara lising kuntra taruk chatat nipuni thoi yore miyoi lakh yangkhaini thoi lising mapan chonga marphuna laikidre aduga miyoi crore kulumdoi lakh yangkhaini pan lising humpu samri humdra marina narambadagi fakre. COVID-19 pandemic is saitheng pangduna malemgi manungda COVID positive case khwaidagi yamna thengnaba lebak USA ni lebak asida miyoi crore mari lakh maudra lising yangkhai chamma pantra threat COVID positive oiba thengnakre India na case crore hum lakh nipu manga lising humpum doi chatrat nipu mapan thengaduna ani shubada amadi Brazil na case crore ani lakh kun lising humputare chatruk kunthra thengaduna ahum suba positive masing yamna thengnaba lebak oiri Imphal East Amadi Imphal West District Level Officers DLO Singa Manipuri Governor Laganya Sanga ngasi wari watai sanabagi interaction program ama Manipur University gi Centenary Hall da pangthokre ngasi gi interaction program aduda MU gi Vice Chancellor Professor L Lokendra Singha Boxer L Sarita Devi Kangla Mai gi President Ima Y Lerik Lema District ani gi Deputy Commissioner Office ki official singsu saruk yakhi Taramaduda Governor Laganya Sana District Anigi DC Sing Namiyang Yafanabagdamak Lenga na Lokapa Sakot Tarangi Tabak Sing PowerPoint presentation ki kuthangda ningthina khangan bagidamak thagatpa phongdokhi Loyana pandemic asna maram oraga Sakot Tarangi Tabak Sing thinta libasi laibak thibani haiki Magna makha taraduna India gi banking system gi satna BSC revolutionize tawnaba pandamda district anida leiriba mipum khudibakna Pradhan Mantri Janadhan Yojana gi makhada accounting hanganabagdamak miyamgi pungning thoganaba khanganki Imphal More Highway Welfare Committee IMOSWCO na miyamgi seba torakpa jahi 13 mapung pharakpagi mapok numit thorong ngasi Nungorok Baptist Church ki campus ta pangthokre Imphal More lambi gi nagyata khundariba khul singgi ningthau sing amadi khulgi thaupuba sing loyana IMOSWCO gi thaumin singna mapung oina saruk yaduna chamna pangthokiba ngasi gi tharamaduda Imphal More Highway Welfare Committee gi laikhidraba founder member mari gi maphamda makoina miyamgi amadi committee asigi damak loramba thodang singbu nahonuna ningsingduna ikai khumnaba utpa oina isorgi maphamda makoigi thawaina ingna tapna leinaba thaunijaba amadi Laikhidraba members singi imung manungda appreciation certificate piduna ikai khumnaba utpana mapong numit thoram asigi mapong oiba thoram sing oiki thoram adugi sarwama oina IMOSWCO bu matam sangna miyang seba tawba ngamnaba amadi committee asna miyang gidamak makhatana paikhatpa yaba thabak thoram singi matangda saruk yakhiba singna tongan ba wafam kayasu phongdoknaki Tharamaduga Marilena IMOSWCO gi President L Subhasandra Elias Subhasna Phongdorakpada Manipur miyamgi asauba hingnabagi lambi ama oiriba Imphal More lambi asida mata amada huran jinthi migi mapot munbana singba makhal makha kayagi crime tawduna lambi asida hingnabagi lambi oijariba miyoi kayada awaba kaya nanghankhiba adubu
खरदा ओइरबसु ngakthokpa ngamnabagi wakhalonda lambi asigi nagyata khundariba khulsingi ningthausinga saruk yaduna haukiba sahi 2013 ta Imphal More Highway Welfare Committee asi semkhibani committee asna lambel asta sathokusin tawriba miyamgi mateng pangba khak natana khundaminariba aikoi maselgi marakta nungsinabagi mari hengahanabagi pandamda Christmas matamda lambi asigi nagyata khundariba khulsingda asa athaksin kudol piduna lakli makhatanasu miyang yaifanaba thabak tharong kaya paikhatnaba pandam thamli haiki sumnagi lupa bakut samwa kang pairaga morok lawroga halaga muk lonjaraga masagi mayimda sieng wala kusan gadawa ima sing lukhrabi mapura kaina kraba masasi adum basing awaba tar basing do makoin halak pangamdana hotel la hin lekna natraga makoi os munbi gi badigi natra lapi gi badigi madu ngamda kappaga halakkiba jarahi gi ba masasi nadi mayimda laga iman sieng wala kani hotel wala sieng wala kani imana khata lebirakani boy lebirakani lai lebirakani haina ngaida le masasi sara hela kapkiba adu awa kayam singdo ngasi khwai nakna akoina lalon bada khulung chaba khonga more sida masi more na bisu thoamne Assam Rifles ki Tenopal Battalion IJAR South ki miyang makhada border lana aina yadaw mongda selgi karbar tongnaba honaramba miyoy ani fare Tenopal vehicle check post ban amada check tawbada ban aduda tongna lakpa miyoy anidagi lupa lakh 13,040 gi sampam phagat pangamkibani phagalaba sampang loyena miyoy ani adu makhatana thije humjina bagi damak Tenopal police ta kuchina kre hairi ngasi nungthil Kanglaipa Students Association KSA Jiribam District Council gi 13 suba foundation day gi thoram Babuparada laiba Jiribam Municipality Complex ki auditorium da Kanglaipa Students Association KSA Jiribam District Council na pangthokre masiga marilena district level open quiz competition chu pangthokki foundation day thoram da sub division officer SDO Jiribam District S Indrajit Singhana chief guest Kanglaipa Students Association KSA gi President CS Asau Singha President Amadi Jiri College ke Principal CS Ranjoni Devi Ima Women Association of Kanglaipa Jingwak Jiri Bangi President TS Jini Devi Kanglaipa Students Association KSA gi Advisor L Surendra Kumar Singha Amadi Kanglaipa Students Association KSA gi former President na guest of honor singoina saruk yaki chief guest na maira sukhatuna thoramadu haudoki chief guest ki warol piraduna SDO S Indrajit Singhana haikibada Jiribamda KSA organization laiba si laibak phabani satra singna mahiroi oirigi matamda masa masa gi aim amaga loyena lairik tonggadabani haina phongdokki presidential speech piraduna CS Asau Singhana haikibada Jiribamda KSA gi 13 suba mapok kumon pangthokliba sigumna Imphal da su pangthokli KSA si miyamna sagatpiyu haina phongdokki ngasi pangthokkiba quiz competition da Jiri College na first position Model English School na second position amadi Cambridge School na third position amasung consolation takraba singda manamathum singyan thokki Lakliba State Assembly Mikhal da Nauria Pakhang Lakpa Kendra da Mikhal Thenganaba Honaribi Sorai Samongbi Sagol Seng KB Devi gi miyang makhada Imphal gi Langthaba Lab makha lekai da Sumthang Thangta Academy ama hangdokre Sumthang Thangta Academy hangdokpage loyena Thangta Federation of India amadi Sumthang Thangta Academy gi President Huidrom Prem Kumar na hai Manipur gi